Kaching District Police na District asigi law and order gi fivam fagat na bagidamag paikhalakpa thabak singi manung chanba oina Wangoo Laipham area da chatakhiba combing operation amada nongmai tara humdoi amadi hand grenade tara nitho yauna yamlaba khusukulai kaya fagat pangamkhrai combing operation adu ngasi ayuk pung 3:30 rom taba matamdagi Manipur Police Commando amadi BSF ki apunba team amana chatakhibani Paumi yauna chatakhiba operation aduda DIG Range 2 Jogesh Andra SP Kaching TH Bikram Chedamadi OC Wangoo L Kamsana Luchingba team amana Wangoo Laipham gi yum da changduna yum sing aduda leiramba miyoi sing verification tauba amadi yum manungda lona yadaba kari polam sing leibagi haiba du thiki loinana additional SP Binoy amadi Kaman OC Birla na Luchingba 136 BSF D Koi amadi 167 BSF B Koi yauba team amana Wangoo Laipham gi Saramching da thibum bagi thabak chatakhi Saramching da leiba khulgi tongan ba mafam anidagi yamna haising na lotuna thamlamba masing yamlaba khusukulai sing adu fagat pangamkhibani fagalaba khusukulai sing adu da AK-47 rifle ama SLR manga semdoklaba .303 rifle ama insas rifle ama .303 rifle ahum single barrel ani HE grenade taramathoi Chinese hand grenade ama grenade launching tube taramanga detonator nipan yauri fagalaba khusukulai sing adu Wangoo police station da sinaduna logi oiba makha tawa action lokhat pa hokrai